na layrakpa lamdam amani kangluk furup kayana khundaminaba laibak ayambada kangluk maselgi oiba ungkhatnabagi thaudoksing asi saukhatriba laibaksingdana hena thoi state asida laingakna sakhanglaba kangluk kuntra hena lairi manipurda khundaminariba tongan tongan ba furupsing masak thokna punna khundaminaduna apunbagi saktam ngaktuna thamnanaba political gi oiba special status ama manipurda pigadabani haiba demand tawrakpa asi lamdam asida hauzik oirakliba fibam sing asi yenglaga yamna maram saba amani haina laufam thoi coordinating committee on Manipur integrity kokomina sinduna GM holda special status for Manipur haibam hiramda miyamgi convention ama pangthoktuna tongan tongan ba warep kaya su laukre warep sing adudi ahanbada Manipur gi ngamkhai manungda kangluk furup naiba territorial council amata semba yaroi karigumba semlaklabadi masina political amasung ethnic ki problem sing thogalaknabagi machak oigani anishubada Indian Union gi framework manungda Manipur gi special status fangnanaba People's Democratic Movement sangsinba ahum subada special status ki wahanthok asi Indian Constitution gi specific provision oigani Indian Constitution asi amendment tawduna administrative subject ahum haibadi defense external affairs amasung interstate relation gi oiba thabak thorom singna central government tawraga atopa administration ga mari lainaba thabak singdi Indian Constitution semdoktuna state laingakta sinaba yumthang nariba singa lalon itik ki thabak tawbada state ta power piba state manungda paikhatpa central project singi profit state amasung center na punna lawminnaba state masana interstate migration gi thabak thoram sing control tawzaba Indian Constitution gi article ahum amend tawduna Manipur gi ngamkhai hongdok hongjin tawgadaba lairabadi state assembly gi ayab lawhanba Manipur da khundaminariba sakhanglaba phuruk khuding makki mihut sing yawba Manipur Legislative Council ama semba achauba furup singidi mioi lak ani leiba khudingi hairiba council asigi mihut amamam leihanba Manipur gi lam amasung resources singi thabak thoram sing state ta sinagadabani haibasini mari suba waremna working committee ama semduna special status asigi matangda akupa warol sing kupna khana nainaraga Manipur da special status pinanaba demand tawbagi memorandum ama India government ta pishinba amasung manga subada miyamgi convention asina lauriba warep sing asi thabak ta onthoknanaba kokomina thaudang loba haiba asini Manipur da awang bathaki autonomy power yawba political gi oiba special status piraba matamda lamdam sida leiminariba furup singi right aningba apamba sing thunghanba ngamgani haiba wakhalonda laukhriba warep sing thenthaba tawdana thabak ta onthokpa changi masina lamdam asigi apunba saktam matam chuppada ngaktuna thamba ngamhangani amadi khunai asi manglomda changsinbada achobo mateng oigani masini ngasigi pujarakliba matamgi WAPHAM Hojik tabikre matamatanggi WAPHAM thauram masibu lantok bikhibi Nirmala Thangjam